ꯈꯣꯏꯔꯝꯖꯔꯤ ꯉꯁꯤ ꯑꯩꯅ ꯆꯥꯒꯗꯕ ꯃꯊꯦꯜꯁꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯑꯃ, ꯍꯋꯥꯏ ꯊꯣꯡꯕ ꯑꯃ, ꯑꯉꯧꯕ ꯑꯃ, ꯎ ꯃꯣꯔꯣꯛ ꯑꯃ, ꯑꯗꯒꯤ ꯇꯤꯜꯍꯧ ꯑꯁꯤ ꯆꯥꯖꯒꯦ ꯇꯧꯖꯔꯤ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤꯅ ꯉꯥ ꯆꯥꯗꯕꯅꯤꯅ ꯃꯦꯔꯥꯃꯦꯁ ꯑꯣꯏꯅ ꯂꯣꯏꯅ ꯇꯧꯔꯦ꯫ ꯑꯗꯣ ꯑꯩ ꯆꯥꯕ ꯍꯧꯖꯔꯒꯦ꯫ ꯃꯥꯏꯔꯦꯟ ꯊꯣꯡꯕꯁꯦ ꯀꯌꯥꯗꯤ ꯍꯩꯅꯗꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯁꯤ ꯃꯦꯔꯥꯃꯦꯁꯅꯤꯅ ꯑꯗꯨꯝ ꯆꯥꯁꯜꯂꯒꯦ꯫ ꯊꯣꯛꯊꯣꯛꯅꯕꯤꯁꯤꯡꯁꯦ ꯎ ꯃꯣꯔꯣꯛꯁꯦ ꯌꯨꯝꯗ ꯄꯥꯟꯕꯅꯤ, ꯉꯁꯤ ꯑꯍꯥꯟꯕ ꯍꯦꯛꯄꯅꯤ꯫ ꯁꯥꯕꯗꯤ ꯐꯖꯅ ꯁꯥꯔꯦ, ꯂꯣꯏ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯑꯃ ꯆꯥꯔꯦ꯫ ꯀꯅꯥꯅ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯃꯥꯏꯔꯦꯟ ꯊꯣꯡꯕꯁꯦ ꯊꯨꯝꯃꯒ ꯍꯥꯎꯋꯦ ꯍꯥꯏꯌꯦ꯫ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯥꯏꯔꯦꯟꯁꯦ ꯑꯩꯈꯣꯏ ꯅꯞ ꯂꯥꯎꯔꯒ ꯊꯨꯝꯗꯕꯗꯣ ꯑꯗꯨ ꯄꯥꯝꯃꯦ ꯍꯥꯏꯕ ꯑꯩꯗꯤ ꯈꯪꯕ꯫
Ngu làm hậu một cái này còn hai tùng nhé nghe một cái hỏi thôi sẽ làm ra nào mà sẽ game mà tiền gì dukkan mati haure do masih di mana mesina du jam na học sinh ra mina do tahu tahu ra itna mà masih di ai mà tiền gì mà đang sẽ để rồi giờ cái cha ai hiện tại đi cha bây giờ đây masih ai mà tiền gì haure do matang sida na si di messenger lagi.